Dolly. I want to begin. I graduation loiser. I ne pamjaba insang kangsoi jamthong. Khangde adu marakta bora natragana kanghogu mamyaw bedi dum yae. I hang matamda imanabi singa shopping tawba natragana koiba sappe am pamja. I ining tamjai amasung I ge pambada family and friends support tawbi. Aduga makhoina hai madudi punsi haibase amuktangni aduna aigi aningba pambasingse loimak taw haina moina hai adubu aigi laibok thibadi premenstrual syndrome asini period lakringaida PMS hana thengnaba asini mai du ring mayam am thokpa skin oily orakpa skin maksalakpa chakhaw sokpa yanglen narakpa aina haibadi karigi masi nupi masa singdadang thengnaduna laibanu aigi ima ine amasung aboksingna makhoi mayamna tawba yaba hidak tawduna mateng pangnaba su hotnaki mamaidadi iche gaiga doctor chalami doctor na birth control pill ki maramda takpiram birth control pill adusu aigi asengmani aigi doctor na hai masina ai haki period lakpagi chang naihangani amasung PMS ki symptoms handhangani aduna ai hak huzik makhatana naab natraga skin phajadaba haibada laitre apam khanjabagi ning tambadu laire ai isana khanjabagi ning tambadu lai maram aduna aina khale choice birth control pills masidagi hena nungaiba laitre